angakpa scientist ama Nicola Tesla. Ngasi malembu lak launa ngalhaliba electricity na angakpa phangna advanced life ama purakpa masida kanagumba amagi dedication yauri. Mahakni Nicola Tesla, father of alternative current, masina magi amatta ngairaba invention natti punna chahumdagi hena invention toramki magi invention kharasu mangki hotnaraga kanakidi maduna complete oiramlabadi angakpagi malem oigani hainai. So Nicola Tesla afaoba baigyanik ase kanano Austria gi khungang amada pokhibani mahak magi mapa padri amani church ki 1856 ki July gi tang kunthada mamlaga ahingi tangloda nong nungsit akhak arau kalingai tanjada pokhi delivery oirba hospital machadu ki nursing na haiki angang ase dark sign gi khudam oigadra kaino aduda mamana khumlaki no my child will bring the light amasung madumok oikibani mapagi ming Milotin Tesla goi amasung mamagi mingna Nicola Tesla. Mama Nicola Tesla lairik haiti adubu khud haibini anaw pot saba sembagi kyan mangon dalerami kanana su taktabada mathantagi oiba idea ki oiba magi quality ase Tesla da yaurakpani haibase thajanai. Nicola Tesla talented satrani local da laiba LP school ME school da mahai tamba horaki amasung high school level yorakpadadi magi interest physics lom da chatki angka yamna farami masagi childhood memory iba horami magi angakpa fanglaba memory amadi angkada oiriba smartness uraga oja singna hanbada mabu thajaramti 1870 da graduate yamna phajana pass toraki masi araibe achievement amanatti matam aduda maramaduna mipum khuding congratulate tobagi damak magi yumda lagnaki 17 years farba tanjada engineering college amada admit tauge tauringai cholera anaba paikiduna sining chit yona waki hakchang soki further study delay oi chairak sida makoi laibaki army recruit tauki masi compulsory oirami youngster phangbaga namduna army da hapchinba masi pamdo maramna Nicola Tesla jungle amada lot pachatki masidagi mahak anaba suphakre mapana pambadi mabusu padri ama oihanba asini Tesla Austrian Polytechnic College amada admission lawi lairik pabada asuki matik lairik teluplami madudi magi ojana amuk mapada haiki anganga se kok ngau ki batari masidagi mapana thinki pabagi chang khara hantalu haiduna masidagi di magi mind divert oikiduna gambling sanabada amuk lupkirami maduda lupman kibana third year exam da fail oiki matam hauki 1881 da Tesla Telecom company amada job tawi masidagi nupa amana magi talent uraga achamba minatte khanduna Paris ki Continental Edison company da job tahan ki bani masi Thomas Edison gi direct current produce toba company ni Tesla gi thabakna Budapest city da direct current bulb fit toraga ngalhallu asini Thomas Edison na direct current ki matlamdang da yamna phorklaba tanjani adubu direct current ase athap mafam da supply tawba wai voltage piktaki masidagi Tesla na masigi alternative way ama puthokpo ina alternative current invent tawnaba lakni khibani alternative current ti laplabusu voltage hantade Tesla na AC motor invent tawba ngamki amasung Edison da madu utki Thomas Edison na khanki magi invention direct current flop oibe yai haiduna nungsidaba mityengna yengba hokibani Tesla da aduga mayam da prachar torami Tesla gi alternative current hairise yaroi tungkoi bi yaroi safety nate danger ni loinana research makha tadanaba job tawakhan tathan ki Edison na magi DC motor sing redesign to amasung madugi damak $50,000 pigani haiki offer amatamki
hojikanda masi $1 million gumbani. Tha amada thabak ase Tesla na loisinki aduga money ado piro haibada aidi phagi tawkibani haine edition na pirakhide. Tesla wakhan kaithaki amasung 1885 ki January ki tang mangada job thadoklamki. Amarom the mahak induction motor ki research leptana chatharami masi alternative current gi thabak sunana bani. Magi wari research punamak George Westinghouse ko ba nupa amana khangki badagi Tesla ka wari sanaki mahak ase yamna job businessman amani. Afaoba businessman asina Tesla kanano khangki amasung magi alternative current gi importance bu khangladuna Tesla bu consultant oina magi company da $200,000 ga loinana electric generation gi damak $2.5 per watt piraga chahi amagi hire tawki. Wari ase edition na khangkrabada George Westinghouse ka yekna bahauki. Thomas Edison na Tesla gi alternative current plan bu success oidana ba yamna thina hotnaki. Mi kharanasu unsafe ni haina thajaki adubu that pangamkide. Mayamne reality khangladuna widely alternative current use to bahokibani. Tesla tungdadi senjao paiba mi amasu oikre magi invention khara mapung phakidabana depression da chatki ahantangda. Amasung mathanta America gi New Yorker hotel gi romamada don't disturb me haina thelam laga mathanta kharani leiram laga siki. Magi tobimal kaupam thokte. Mathang asina inaw mana yamna kanna hairakiba topic ni mingna nuclear umbrella. What is nuclear umbrella asini? Masig matang dasu matik ama thamjake. Nuclear umbrella haibase nuclear power galoina nuclear weapons leiraba countries singna nuclear weapon leitaba adubu magi di allied oiba marup oiba country amabu defend tawni haiduna guarantee pibabu khangnai. Nuclear umbrella haibatamase maruaina United States ka security ki damak align oiba laibak sing Japan, South Korea, North Atlantic Treaty Organization da chanba laibak sing masida Europe ki laibak angamba challe aduga Turkey, Canada amasung Australia mahadesu challe. Haire laibak sing ase Russia ka Cold War chataba tanjada America ga michang oikibani. Nuclear umbrella haiba asigi maramna country kharagi oinati masagi oiba nuclear weapon thamdrabasu yare asini. North Atlantic Treaty Organization natraga NATO ase Cold War gi ahoba tanjada form oikibani. Western Europe pu Soviet invasion dagi ngakna bagi damak maruai balaibakti America amati magi nuclear weapon ni. Non-communist oiba Europe ki laibak angamba organization asida join tawki. Tanjasida Ireland, Switzerland, Australia, Sweden, Finland makhoi asina NATO da join tawdana maikei anigi marakta neutral da laini lepki. Sweden, Switzerland na masagi oiba nuclear weapon develop tawni laknaramle adudagi tungda idea se thadoki amasung neutral da laiki. World officially nuclear weapon state haiduna lairaba country manga nataba atai country sing NATO involved oi. Ahan bada United Kingdom amadi Canada yaurami America gi atomic bomb development project ta masibu Manhattan project kawi. World War II gi matamdani tungda laibak anisibu America na yahon kidre. UK di masana thermonuclear weapon develop tawkre. Masiki tungda US amadi UK gi marakta 5 Eyes Treaty ko ba sign tawnaki masigi matingna UK na America gi nuclear weapon gi design ase share tawgani masi makoina lowgani yengani ugani masigi treaty asigi matingna. So NATO da chanba countries sing nuclear umbrella asigi antardani makoi asida nuclear weapon leitabana angambani adubu makoi gi protection leigani haibani maruena America gi maikei deki ngasi gi wena matanga se video ase tension jare.